ꯏꯪ 1998 ꯀꯤ ꯖꯨꯂꯥꯏ ꯊꯥꯅꯤ ꯅ꯭ꯌꯨ ꯃꯦꯛꯁꯤꯀꯣꯗ ꯂꯩꯕ ꯔꯣꯁꯋꯦꯜ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯒꯤ ꯁꯥꯁꯟ ꯆꯥꯄꯣꯛꯐꯝ ꯑꯣꯏꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯀ꯭ꯔꯥꯐ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯙꯥꯇꯨꯅ ꯁꯥꯕ ꯃꯅꯝ ꯄꯣꯟꯕ ꯄꯣꯠꯁꯛ ꯑꯃ ꯀꯥꯏꯗꯨꯅ ꯇꯥꯁꯤꯜꯂꯛꯈꯤ ꯍꯥꯏꯕ ꯑꯉꯛꯄ ꯋꯥꯐꯝ ꯑꯃ ꯄꯥꯎ-ꯆꯦ ꯑꯃꯗ ꯐꯣꯡꯂꯛꯈꯤ꯫ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯁꯔꯀꯥꯔꯗ ꯍꯪꯂꯨꯕ ꯃꯇꯝꯗ ꯑꯏꯪ ꯑꯁꯥ, ꯏꯁꯤꯡ ꯅꯨꯡꯁꯤꯠ, ꯅꯣꯡꯖꯨ ꯅꯨꯡꯁꯥꯒꯤ ꯐꯤꯕꯝ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯊꯥꯒꯠꯈꯤꯕ ꯏꯆꯝ ꯆꯝꯕ ꯋꯦꯗꯔ ꯕꯦꯂꯨꯟ ꯑꯃꯈꯛꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ꯫ ꯄꯥꯎꯈꯨꯝꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯨ ꯑꯗꯨꯃꯛ ꯊꯥꯖꯅꯈꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ 1970ꯒꯤ ꯃꯇꯝꯗ USAꯗ ꯂꯩꯕ ꯅꯦꯕꯥꯗꯥ ꯃꯔꯨꯚꯨꯃꯤꯒꯤ ꯍꯥꯏꯅꯕꯤ ꯃꯐꯝ ꯑꯣꯏꯔꯤꯕ ꯑꯦꯔꯤꯌꯥ 51 ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯒꯤ ꯅꯣꯡꯊꯛꯀꯤ ꯑꯀꯣꯏꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯄꯥꯏꯕ ꯄꯣꯠꯁꯛꯁꯤꯡ ꯍꯦꯛ ꯍꯦꯛ ꯄꯥꯏꯕ ꯎꯏ ꯍꯥꯏꯕ ꯄꯥꯎꯁꯤꯡ ꯃꯊꯪ ꯁꯟꯗꯣꯔꯛꯄꯗꯒꯤ ꯑꯁꯤꯒꯨꯝꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯄꯥꯏꯕꯤꯁꯤꯡ UFOꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯕꯅꯤ ꯍꯥꯏꯖꯕ ꯃꯤꯑꯣꯏꯁꯤꯡꯅ ꯔꯣꯁꯋꯦꯜꯒꯤ ꯁꯥꯁꯟ ꯆꯥꯕꯣꯛꯐꯝ ꯑꯃꯗ ꯇꯥꯁꯤꯟꯈꯤꯕ ꯃꯅꯝ ꯄꯣꯟꯕ ꯄꯣꯠꯁꯛꯇꯨ ꯋꯦꯗꯔ ꯕꯦꯂꯨꯟ ꯅꯠꯇꯦ, ꯃꯗꯨ ꯑꯦꯂꯤꯌꯟ ꯁ꯭ꯄꯦꯁꯀ꯭ꯔꯥꯐ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯃꯁꯨꯡ ꯃꯗꯨꯗ ꯇꯣꯡꯂꯛꯈꯤꯕ ꯑꯦꯂꯤꯌꯟ ꯄꯥꯏꯂꯠꯇꯨꯁꯨ ꯃꯈꯣꯏꯅ ꯐꯥꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯗ ꯑꯅꯧꯕ ꯃꯆꯨ ꯑꯃ ꯑꯃꯨꯛ ꯁꯪꯖꯤꯟꯈꯤ꯫ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯄ ꯄꯥꯎꯈꯨꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯔꯤꯌꯥ 51ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯁ꯭ꯄꯦꯁꯀ꯭ꯔꯥꯐꯅꯆꯤꯡꯕ ꯆꯥꯡꯌꯦꯡꯐꯝ ꯑꯣꯏꯕ US ꯑꯦꯌꯔ ꯐꯣꯔꯁ ꯕꯦꯁ ꯑꯃꯈꯛꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯇꯧꯕꯒꯤꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ U-2 ꯑꯃꯁꯨꯡ ꯑꯣꯛꯁꯀꯥꯔꯠ ꯍꯥꯏꯔꯤꯕ US ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯊꯣꯏꯗꯣꯛꯅ ꯐꯔꯕ ꯑꯦꯌꯔꯀ꯭ꯔꯥꯐꯁꯤꯡꯁꯤ ꯁꯦꯝ ꯁꯥꯗꯨꯅ ꯆꯥꯡꯌꯦꯡꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯌꯔꯀ꯭ꯔꯥꯐꯁꯤꯡꯁꯤꯒꯤ ꯃꯁꯛ ꯃꯑꯣꯡꯁꯤ ꯏꯆꯝ ꯆꯝꯕ ꯑꯦꯌꯔꯀ꯭ꯔꯥꯐꯁꯤꯡꯒ ꯃꯥꯟꯅꯗꯕ ꯇꯣꯞ ꯇꯣꯞꯄ ꯃꯔꯝꯅ U-2 ꯑꯃꯁꯨꯡ ꯑꯣꯛꯁꯀꯥꯔꯠꯁꯤ ꯍꯦꯛ ꯎꯕꯗ ꯀꯅꯥꯒꯨꯝꯕꯅ UFOꯅꯤ ꯍꯥꯏꯅ ꯂꯥꯟꯅ ꯈꯟꯈꯤꯕꯁꯨ ꯀꯌꯥꯔꯛ ꯍꯟꯅ ꯌꯥꯎꯔꯤꯕꯅꯤ꯫ ꯌꯥꯎꯐꯝꯁꯨ ꯊꯣꯛꯏ ꯃꯔꯝꯗꯤ ꯅꯣꯡꯊꯛꯀꯤ ꯑꯍꯥꯡꯕ ꯑꯦꯌꯔ ꯁ꯭ꯄꯦꯁꯇ ꯍꯦꯛ ꯄꯥꯏꯔꯤꯕꯁꯤꯡꯁꯤꯁꯨ ꯁꯤꯗꯅ ꯁꯤꯒꯤ ꯑꯦꯌꯔꯀ꯭ꯔꯥꯐꯁꯤꯡꯅ ꯄꯥꯏꯒꯗꯕꯅꯤ, ꯁꯤꯗꯅ ꯁꯤꯅ ꯄꯥꯏꯒꯗꯕꯅꯤ ꯍꯥꯏꯕ ꯃꯥꯒꯤ ꯂꯝꯕꯤ ꯇꯣꯈꯥꯏꯅ ꯂꯩꯖꯔꯤꯕꯅꯤ꯫ 1950ꯒꯤ ꯃꯇꯝꯗ ꯃꯤꯁꯝ ꯄ꯭ꯔꯖꯥ ꯇꯣꯡꯕ ꯑꯦꯔꯣꯄ꯭ꯂꯦꯟꯁꯤꯡꯁꯤꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯗꯒꯤ ꯐꯤꯠ 10,000 ꯃꯈꯥꯒꯤ ꯑꯍꯥꯡꯕꯗꯨꯗ ꯄꯥꯏꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯅꯣꯡꯊꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯐꯤꯠ 10,000ꯗꯒꯤꯅ 90,000 ꯐꯥꯎꯕꯒꯤ ꯑꯋꯥꯡꯕꯗ ꯄꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ U-2 ꯍꯥꯏꯔꯤꯕ ꯁ꯭ꯄꯦꯁꯀ꯭ꯔꯥꯐꯁꯤ ꯆꯥꯡꯌꯦꯡ ꯇꯧꯕ ꯃꯇꯝꯗꯗꯤ ꯐꯤꯠ 60,000ꯒꯤ ꯃꯊꯛꯇ ꯋꯥꯡꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯑꯣꯟꯊꯣꯛꯅ ꯋꯥꯡꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯔꯝꯁꯤꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯄꯨꯗꯨꯅ ꯄꯥꯏꯔꯤꯕ ꯑꯆꯝꯕ ꯄꯥꯏꯂꯠꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇꯒꯤ ꯌꯥꯝ ꯋꯥꯡꯈꯠꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯏꯕꯗꯨ ꯎꯕꯗ ꯃꯈꯥꯗ ꯂꯩꯍꯧꯔꯤꯕ ꯑꯦꯌꯔ ꯇ꯭ꯔꯥꯐꯤꯛ ꯀꯟꯇ꯭ꯔꯣꯜꯗ ꯀꯔꯤꯅꯣ ꯑꯃ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯄꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯍꯦꯛ ꯍꯦꯛ ꯄꯥꯎ ꯄꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯑꯦꯔꯤꯌꯥ 51ꯁꯤ ꯍꯩꯅꯕꯤ ꯃꯐꯝ ꯑꯃ ꯑꯣꯏꯍꯜꯂꯛꯈꯤꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯁꯔꯀꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗꯨ ꯑꯔꯥꯟꯕꯅꯤ, ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯂꯧꯇꯨꯅꯕꯅꯤ, ꯁꯔꯧ ꯆꯦꯟꯕ ꯋꯥꯔꯣꯜꯅꯤ ꯍꯥꯏꯅ ꯌꯦꯠꯂꯤꯕ ꯀꯟꯁꯄꯤꯔꯦꯁꯤ ꯊꯤꯑꯣꯔꯤꯁꯤꯡꯅ ꯐꯣꯡꯂꯛꯄ ꯋꯥꯔꯣꯜꯗꯅ ꯍꯩꯅꯕꯤ ꯃꯐꯝ ꯑꯦꯔꯤꯌꯥ 51ꯁꯤꯗꯩꯗ ꯑꯇꯣꯞꯄ ꯒ꯭ꯔꯍꯕꯥꯁꯤ ꯍꯥꯏꯗꯤ ꯑꯦꯂꯤꯌꯟꯁꯤꯡꯒ US ꯒꯕꯔꯟꯃꯦꯟꯠꯒ ꯈꯨꯠꯁꯝꯅꯗꯨꯅ ꯀꯥ ꯍꯦꯟꯅ ꯊꯥꯛ ꯋꯥꯡꯂꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡ, ꯈꯨꯗꯝ ꯑꯣꯏꯅ ꯑꯏꯪ ꯑꯁꯥ, ꯅꯣꯡꯖꯨ ꯅꯨꯡꯁꯥ, ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝꯅꯆꯤꯡꯕ ꯑꯣꯏꯍꯟꯅꯤꯡꯕ ꯃꯑꯣꯡꯗ ꯑꯣꯏꯍꯟꯕ ꯉꯝꯅꯕ ꯈꯨꯠꯂꯥꯏ ꯅꯠꯇ꯭ꯔꯒ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯁꯛꯇꯤꯅ ꯆꯂꯥꯏꯕ ꯑꯉꯛꯄ ꯐꯪꯂꯕ ꯁ꯭ꯄꯦꯁꯀ꯭ꯔꯥꯐꯅꯆꯤꯡꯕꯁꯤꯡ ꯍꯧꯖꯤꯛꯃꯛ ꯁꯥꯒꯠꯂꯤꯕ ꯑꯦꯌꯔ ꯐꯣꯔꯁ ꯕꯦꯁ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯐꯝꯁꯤꯒꯤ ꯑꯔꯣꯟ ꯑꯊꯨꯞꯁꯤꯡꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯩꯈꯣꯏ ꯀꯅꯥꯗꯁꯨ ꯈꯪꯍꯟꯅꯤꯡꯗꯕꯗꯒꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯅ ꯑꯦꯔꯤꯌా 51ꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯛꯄ ꯑꯦꯂꯤꯌꯟꯁꯤꯡꯒꯤ ꯊꯨꯡꯐꯝ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯦꯛ ꯂꯥꯛꯈꯤꯕ ꯑꯦꯂꯤꯌꯟꯁꯤꯡꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯦꯂꯤꯌꯟꯁꯤꯡꯒꯤ ꯀꯩꯁꯨꯝꯁꯪ ꯑꯃ ꯑꯣꯏꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯁꯤꯗꯩꯗ US ꯁꯔꯀꯥꯔꯅ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯄꯣꯠꯆꯩ ꯐꯠ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯅꯕ ꯈꯨꯠꯂꯥꯏ ꯑꯃꯁꯨꯡ ꯃꯇꯝꯗ ꯀꯣꯏꯊꯣꯛꯂꯨꯅꯕ ꯍꯥꯏꯗꯤ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯅꯕ ꯃꯦꯁꯤꯟꯁꯤꯡꯐꯥꯎ ꯆꯥꯡꯌꯦꯡ ꯇꯧꯔꯝꯕ ꯌꯥꯏ ꯍꯥꯏꯔꯤ꯫ ꯃꯁꯤꯃꯛꯅ ꯈꯔ ꯍꯦꯟꯖꯤꯟꯕ ꯋꯥꯐꯝ ꯑꯣꯏꯖꯔꯒꯁꯨ ꯃꯐꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯥꯛ ꯋꯥꯡꯕ ꯑꯔꯣꯟꯕ ꯈꯔꯗꯤ ꯇꯧꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯅꯥꯈꯩ ꯁꯦꯡꯂꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯩꯅꯒꯗꯧꯔꯤꯕꯁꯤ ꯑꯔꯣꯟꯕ ꯃꯐꯝꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯍꯤꯔꯝ ꯑꯃꯗꯅꯤ꯫
Facebook group amana samlakpa event ama fagi viral chatkiduna malem sigi miyamda mafam sigi matangda hena khangingba amasung changaknaba kaya pokhallakli. Lagliba September gi tarik kun 2019 sidaida group sigi member pumba amatto oina area 51 da thomjinduna mafam sida kari lotliba kari lairiba haibasi khangdoknaba hotnabana Facebook event asigi pandamni. Pagi bu oiro achumba bu oiro aisu lakningi aisu lakani haiba misingsi million ama helakpadagidi mafam sida lairiba US Air Force na fau tarai loraktraduna lam henduna mafam sida thomjalakpu khudingmak chapchana thengnanaba sem saduna laire haiba wafam fau phongdorakhiba lairabani. Facebook group amagi member haibastabu micham oibani lairiba lanmi singduna khutmakti tharak oi phaba punba tawdudi aikoi mi million ama henbanina ayamba saruk phajin punsin gramaksu aikoi kharadi soidana manung yaushilluba ngamgani alien nupi masa amatang oirasu ubadi phanglakani haibasigi asada September gi tarik kun sidaida mi million ama henbasina area 51 sidaida thomjinba thoklabadi kamdauba. Adomaksu area 51 da thomjin basdaida yaure dana laurasi ahanba wahangdi adom kamdawna mafam sida yaushingani haibasni mafam sida mi amata changba yade haibasimadi ikhang khangnaraba wafamni maramsina adongi phone gi GPS dasu mafam sidi thiba phangkidaba yai adubu online gi mating lauduna mafam si yauraknaba lamtak hanbadi oithokani. Mafam siga khwaidagi naknaba airport si Las Vegas da lay. Airport si fawba laklaba matungdagidi adom car ama waiduna Nevada marubhumi gi kha pangwa maikaida pung kayamarom leptana thogani. Ningsing view hojik car da area 51 tamna krang lauraba marubhumi gi lamstaida thogdharaklibasi adong khakta natte adongu mamiyoi million ama helibani. Adomna aikoigi Manipur gi traffic si fatte chinduna ta laigalli na khanbiraba numitchida oigadaba Nevada gi traffic ki fibam simadi high fat chonglam charoi dauri haibisimadi mangjong na khangjinbiyo. Nevada gi khwaidagi hena mi taba sahar oiriba Las Vegas sidaida miyoi 800,000 haidi miyoi lakh nipan phawba yaudana lay. Nevada apunba sida fawwa supnagi miyoi million ahum khaktani khundariba asiguma pikkraba lamdam sidaida amuktada miyoi million amagasu thungjillabasna Nevada gi infrastructure da sathina sokhangani. Area 51 yaugadoriba lambisisu aikoina ining tamba yagadaba achauba highway natte masimakti yamna pikpa lambi masasing loinana amot akai maraksing phawba thaugadoribani. Asigumba piklaba lambi sidaida adongumba miyoi million ama henbadunasu tasengna thausilakpa thoklagadi traffic ta pallingai amasung accident kya thoksilakpa maramna adom hainabi mafamsi sungyau yaukidabasu yai. Adubu upai ama natraga ama tawduna mipung khudingmak mafamsigi mamang thangba gate yausilaktuna miyoi million ama henbasina area 51 se thomjin naba sem saduna laire adana bhabna sagat minasi hojik kari makti thoklaba yai haibasni adom amasung adongi marup singdudi khutlai paidaba santi chenba micham prajana ayambani maramsina nakhoidi hoi lauduna area 51 tamna chumdring junction minaba haibasina amatta ngairaba lambini adongi kangbuna area 51 gi ngamkhai heklansin baga mafam sigi khemo du chaina su khangnaba private security singduga hana hathu mayok nagani makhoi si makhutta khutlai ning thina paiduna asigumba angawa pickup truck sing thauduna pung kun mari hangat handa be sigi akoibada thauduna mafam sibu ngak senduna lei nakhoi gi marakta phana sarit sarat haiba yauduna su makhoi singsidagi nanthokduna sat lisinduna mafam sida changsin ba haiba simadi hoithok loi asuk chawbu
थौदोक अमा थोक्लरनी हाइबसी मखोइनसु मांगजौनना खंगबा मरमना मफमदुदा नखोइबु ngaiduna leiramgadoribasi mahusagi private security sing sikhak oiroidori Area 51 haibasi Edwards Air Force Base haiba kha thangba California da leiba Air Force Base dagi tokhaina khaidokhibani Lan gi sikar ningthina hairaba military member lising kaya haiba Edwards Air Force Base da leiri Makoi sing siga loinana khutlai paiba lanmi kaya amasung police ki mioi kaya na adombu thogal tawnabgidamak ngaiduna leiramgani Makoina nongmai tasers tanks amasung atopa khutlai kaya thaurang tawramgani Makoina yarim kai misimina khudong thibadi thokhandana ba honarakani adubu yamlaba miyam du laksin na ba honarakpada sibana ba mukti thokleidawa pepper spray natraga atopa khulai kharadi hana soidane sizinnarakani pepper spray haibasi khana chainaba charangnaba natraga kanagumbana masa ngak thok chanabgidamak sizinaba mi natraga samagi mamitta kapsinduna mapi tahanba China khol phauhanba mitkup kharagi oina mamit thok tanghanba ngamba aduguma chemical compound amani mafam sida lotuna thamliba aronbasi leak oi kitana bugidamak makoina hek ngamjabi thakta hotnarakani chemo dut saina khangnaba private security amasung makhoiga masa ama toina mahausadagi leiminariba lanmi singdudi yam khraba miraktuda nongmai kapsilakba phau yai Maramdi makhoigi mathakta mi hatpa yaba khutlai sizinaba yabagi yathang lei Maramsina makhoina nongmai kapsilakpada thoidokna ngakba phawbirunu Adom laibak phawadagi nongmaina pandre pepper spray su saruk thunghodre na su khalasi adubu adom thangnaba mitkupta soidana phajankhigani Adomna upai ama natraga ama tawduna guard singdagi nanthok leedana su lawrasi adubu adom hojik makhoigi khwaidagi aronba oiriba chap chaba mafamdudi yaukhiroi adomna hai singna thijaba ama changkhigani masigi maramdi asengbe area 51 gi base na 150 square kilometer gi lam konduna lei adubu makhoina mafam sibu poishinduna khajinduna mafam sigi ngamkhaini haiduna ngak senduna lehelibasna 1600 square kilometer fawbagi lamdu fawni masiga loinana mafam sigi thongnau singsi musuk muba ngakta panba amasung mapaldagi yenglakpada mangal amata thorakpa uhandana top mawng amada lotuna lei haidi maramsina adomna mafam si thiba laknabada pung kharadi chenchat kadoribani adomna amuktang bu chap chaba aronba mafam si yoba thoklaba adomna kari makti uba phangani haibasini maduda kari leiramgani haibadi aikhoisu chapchana khangde khangdabasinani area 51 si yamna nungaiba topic ama oihelibasisu Isagi minna urafau thajaba ngamloidaba changda thak wanglaba langi khutlai natraga thaina apakpa pukham manba posak ama pairaktuna hameng yauna chingbasing chingkhatkhi haina toknga oi kari oi haina kiba aduguma UFO dubu oiro natraga tasengba alien singbu oiro leiramningba ama leiramsanu adom chekti chection biu Maramdi haukiba chahi kharagi mamangdagi mafam sidaida sarkargi oiba changyeng kaya pangthokibagi mahi oina mafam sigi singnungchitsi ka hena motlam gani haina chingnana phongtorakiba wafam kaya laikhrabani wafam sina tasengna chumlagadi darkar oiba matik chaba mapot machai yaudana mafam sida changsilubada adom hathu na sangamlaktaduna thawai mangnabagi maram ama oikibasu yai Maramsina aronba mafam singi manungdasu amukka henna aronbani hairiba area 51 da thomjilluba haibasi maikai maridagi yenglakpa matamda mai pakningai maram amata leite